Sana Khongnang Manipuri story gi maikaidagi tabiribasingbu taram noksari ngasi miyamgidamak lanthoksagadoriba wari asi mamangda thadokhraba thamoigi ningai hariba wari adugi taramari suba episode adugi makhataba taramanga suba episode oigadoribani soikilan khiba yaurabasu mayamna ngakpigani haina hajari tayang ta soiba thajadaba miko miyoibagi pansida thoktab natte asumna gena donda hauna boi kari boi tauringai miko dona loire bai nangi watasi wai siga loinana anido nokminne kuina nokpa ngamde don chakriba ahansingduna halaklaga kari haragadaba sumna khalubadani dona nokmu poktriba Pau hanba chatluba dongi mamahan Gopal amadi lekaigi ahal ani halai dona maman hanbire maman nolini mabungkoi halakpagi makon tabaduda hobe thori tasau kari habiro lage machanji mipai jawba mataudo momon nokladuna Gopal hal mabungdo onthongna leba muchata mathamoida leba pami pamdi haibagi wafamduna tongan thamlaga aikhoibu taram na tawai matauduna adumak takchare magi machangi apamado magisu adum yaina hari nangondadi aduni adani kari mata leite manaso aikhoidonbu munna khanggo malida nolini khanglamgani nupi masase aikhoida tattana lakthok lakchen adum tawbani lekaigi ahan anisu maraksida yaksilladun hari lakpan yamna toina lakpan aikhoisu khanba kuirabani mong amani si haidana asumna ahansing wari sanalinai tanja aduda jinta chaputhore cha singdu mathang piramlaga mamagi marum oirap phamduna lei ngaihak wari watal tawduna leiramba ahansing mathang satnakhre dongi mamahan Gopal tangari Gopal su chatlagi haijabani adubu machannolinina chak charaga chatkhinaba haimanbaduda chattangamdaduna leiribani chak ising chathoknari ngasaidagi nungsup nunjanaduna leiramba dongi mamang pagi macha achaubado jintada kiruk yingduna hari nene ngasai nangna kaplidubu karigino ai kayam nungaiti khangba angangi hauna sani ikaigani ikairoi khangba nati makhata na hangjilei hane nine kaiginoba jinta achawbagi matawduda khangi khumdaba yaroi haiba aduna tapna khumlei ninedo thawai nungai tabe kaplini don achawbana makhatana wang hanglakani khangladuna achawbabu koksinduna atopa wari amaronda thaidokre donga awai akum tawduna wari saramba achawba dongi tampakta tumkhre Tanjaduda Gopal Kudangi gari do yengduna hari thenglene pumapan tagadawri chaksu chathoklabanina amuk chalage hayeng amuk laki yongkoi gase hana duma pangai leramdaso hojikti mawlaklabanina kara simdok simjin tawnaba tawsibune tathok tasin tawnasiko hayengdo ai laga fazana tanarasi dona hoi maman Gopal nolinida onsinduna makhatare ibima chalagi ko asumna Gopal chu chatkre achawbabu mabokna maga tumnanaba phamungna thangjinbikhi dona ima madugi angdubu yagadoribane nolini yadaba yaribo hojikpo
ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯗꯣꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯐꯃꯨꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯊꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯛ ꯑꯃ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ? ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯗꯣꯟ ꯇꯦꯕꯜꯗ ꯆꯪꯁꯤꯟꯗꯨꯅ ꯉꯔꯥꯡꯒꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯤꯕ ꯅꯣꯚꯦꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯗ ꯂꯤꯅꯕ ꯋꯥꯔꯤꯅꯤ ꯃꯥꯅ ꯄꯥꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯄꯥꯔꯒ ꯂꯤꯕꯤꯕꯗꯒꯤ ꯁꯥꯏꯟꯇꯤꯁ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯆꯧꯕ ꯈꯪꯏ꯫ ꯉꯁꯤꯁꯨ ꯃꯥꯅ ꯄꯥꯔꯤꯕ ꯋꯥꯔꯤꯁꯤ ꯍꯌꯦꯡ ꯑꯆꯧꯕꯗ ꯂꯤꯕꯤꯅꯕ ꯋꯥꯔꯤꯅꯤ꯫ ꯉꯔꯥꯡ ꯂꯤꯈꯤꯕ ꯑꯂꯤꯕꯥꯕꯥ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯅꯤꯐꯨꯒꯤ ꯋꯥꯔꯤ ꯃꯈꯥꯗꯨꯅꯤ ꯄꯥꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯀꯨꯟꯃꯨꯛ ꯄꯥꯔꯕꯒꯤ ꯃꯇꯨꯡꯗ ꯖꯤꯟꯇꯥꯁꯨ ꯆꯪꯂꯛꯂꯦ꯫ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯗꯦ꯫ ꯗꯣꯟ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯨ ꯉꯛꯂꯞ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯗꯣꯟꯁꯨ ꯖꯤꯟꯇꯥ ꯆꯪꯂꯛꯄꯗꯨꯗ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯗꯣꯟꯅ "ꯏꯃꯥ ꯍꯣꯏꯗꯤ ꯇꯨꯝꯍꯧꯔꯕꯣ?" ꯐꯃꯨꯡ ꯆꯪꯈ꯭ꯔꯦ꯫ "ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯄꯥꯔꯤꯗꯨꯕꯣ?" "ꯋꯥꯔꯤꯅꯤꯗ ꯉꯔꯥꯡ ꯑꯆꯧꯕꯗ ꯂꯤꯈꯤꯕ ꯋꯥꯔꯤꯒꯤ ꯃꯈꯥ ꯁꯨꯝ ꯄꯥꯔꯝꯕꯅꯤꯗ ꯍꯌꯦꯡ ꯂꯤꯕꯤꯅꯕꯅ." ꯖꯤꯟꯇꯥ "ꯑꯩꯒꯤꯗꯤ ꯂꯤꯕꯤꯔꯣꯏꯗ꯭ꯔꯣ?" "ꯑꯩꯁꯨ ꯇꯥꯅꯤꯡꯉꯤꯕ." "ꯗꯣꯟ ꯂꯤꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ." ꯗꯣꯟꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯟꯖꯕꯒꯤ ꯃꯤꯅꯨ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯂꯩꯇꯥꯍꯟꯕ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯀꯥꯝꯊꯣꯛꯂꯒ ꯖꯤꯟꯇꯥꯅ ꯁꯣꯟꯊꯥꯡꯅꯅ ꯊꯪꯅꯕ ꯀꯥꯗ ꯇꯨꯝꯂꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯟ ꯇꯥꯈꯤꯅꯤ ꯃꯤꯄꯥꯏꯖꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯄꯟꯊꯨꯡꯗꯤ ꯌꯧꯔꯦ ꯍꯥꯏꯕꯕꯨ ꯊꯃꯣꯏꯁꯤꯗ ꯃꯤꯄꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯗ꯭ꯔꯥ ꯃꯤꯄꯥꯏꯍꯜꯂꯤ." ꯗꯣꯟꯅ "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯃꯤꯄꯥꯏꯔꯤꯅꯣ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯗꯦꯕꯥꯟꯒꯤ ꯁꯤꯡꯅꯕ ꯊꯧꯗꯣꯛꯇꯨꯒꯤ ꯅꯤꯡꯗꯣꯝ ꯄꯣꯝꯕꯒꯨꯝꯕ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯃꯤꯃꯥꯟꯅꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯖꯕꯒꯤ ꯊꯧꯅꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯐꯝ ꯈꯨꯗꯤꯡ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯁꯝꯕꯟꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ꯫ ꯂꯝꯍꯦꯟꯕ ꯃꯥꯂꯪ ꯐꯥꯎꯕꯅꯁꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯇꯥꯃꯣꯅ ꯍꯌꯦꯡ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯤꯅ ꯃꯅꯤꯡ ꯇꯝꯖꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ." ꯖꯤꯟꯇꯥꯅ "ꯃꯗꯨꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯨ꯫ ꯇꯥꯃꯣꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯊꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯗꯥꯗꯣꯟ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯤ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯊꯧꯁꯥ ꯋꯥꯁꯥꯕꯤꯗ꯭ꯔꯤꯕ? ꯅꯪ ꯌꯥꯝ ꯄꯥꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯝꯂꯗꯤ ꯃꯇꯝ ꯆꯨꯞꯄ ꯅꯪꯕు ꯋꯥꯔꯧꯔꯝꯒꯅꯤ." ꯗꯣꯟ ꯇꯦꯕꯜꯗꯒꯤ ꯖꯤꯟꯇꯥꯅ ꯐꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯟꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯩ꯫ ꯑꯗꯨꯒ ꯖꯤꯟꯇꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ꯫ "ꯄꯥꯡꯗꯕ? ꯅꯪꯒꯤ ꯋꯥꯈꯜꯗꯨꯃꯛꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕ? ꯑꯩ ꯄꯥꯡꯗꯕ ꯅꯠꯇꯦ꯫ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯪꯕꯨ ꯍꯤꯔꯝ ꯑꯃꯠꯇꯗꯁꯨ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯕ ꯏꯇꯧ ꯑꯃꯠꯇꯁꯨ ꯎꯠꯈꯤꯗ꯭ꯔꯤꯕ꯫ ꯋꯥꯈꯜꯁꯤꯅꯁꯨ ꯈꯟꯈꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕꯤ ꯑꯣꯏꯈꯤꯁꯅꯨ ꯍꯥꯏꯅ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕꯤ ꯑꯣꯏꯖꯈꯤꯁꯅꯨ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ
ꯋꯥꯏꯊꯨꯡꯕ ꯍꯥꯏꯕꯁꯤꯃ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯗꯥꯗꯣ, ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯕꯀꯣ꯫ ꯏꯉꯥ ꯊꯥꯒꯤ ꯀꯞꯆꯦꯠꯄꯤ ꯅꯣꯡꯍꯧꯒꯨꯝ ꯁꯤꯟꯊꯅꯤꯡ ꯏꯍꯧꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨꯅ ꯗꯣꯟ ꯅꯪꯁꯨ ꯑꯗꯨꯛ ꯇꯣꯟꯅ ꯍꯤꯡꯂꯝꯂꯤꯕꯣꯏꯔꯦ꯫ ꯃꯗꯣꯝ ꯇꯨꯃꯤꯟ ꯈꯟꯖꯩ ꯗꯥꯗꯣ, ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯗꯕ ꯁꯥꯕ꯫ ꯑꯩꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕ ꯃꯈꯣꯏꯅꯤ ꯄꯨꯟꯁꯤꯒꯤ꯫ ꯅꯤꯡꯁꯤꯡꯗꯕ ꯈꯨꯗꯤꯡ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯅꯤꯡ ꯇꯝꯂꯛꯏ꯫ ꯗꯣꯟ, ꯌꯥꯔꯦꯁꯦ ꯖꯤꯟꯇꯥ, ꯀꯞꯂꯒꯅꯨ, ꯋꯥꯔꯒꯅꯤ ꯅꯪ꯫ ꯉꯁꯤꯒꯤ ꯀꯞꯃꯟꯈ꯭ꯔꯦ꯫ ꯈꯪꯉꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯁꯤ꯫ ꯖꯤꯟꯇꯥꯅ, ꯗꯥꯗꯣ, ꯑꯩꯒꯤ ꯄꯤꯁꯤꯗꯤ ꯃꯅꯤꯡ ꯇꯝꯖꯁꯅꯨ꯫ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯖꯕ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯃꯟꯗꯨꯅ ꯁꯤꯟꯊꯕ ꯄꯤꯔꯥꯡ ꯑꯋꯥꯕꯒꯤ ꯄꯤ ꯅꯠꯇꯦ꯫ ꯁꯣꯝꯗ ꯒꯦꯟ ꯗꯣꯟꯅ ꯄꯤꯔꯛꯄ ꯂꯨꯄꯥ 10,000 ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯃꯥꯗꯤ ꯇꯨꯝꯂꯝꯂꯦ꯫ ꯃꯃꯥꯒꯤ ꯐꯃꯥꯡꯗ ꯂꯦꯞꯂꯒ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯦ꯫ ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯃꯆꯥꯅ ꯊꯥꯖꯗꯅ ꯇꯥꯟ ꯀꯥꯏꯅ ꯍꯧꯗꯣꯛꯂꯛꯄꯗꯨꯗ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ? ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯪꯒꯁꯨ ꯍꯦꯛ ꯍꯦꯛ ꯇꯤꯟꯅꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯗꯦꯕꯥꯟꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏꯅꯩ꯫ ꯀꯔꯤ ꯇꯧꯕꯒꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯆꯃꯉꯥ ꯆꯞꯄꯤ 10 ꯃꯁꯤꯡ ꯊꯤꯔꯒ ꯒꯦꯟꯅ ꯃꯃꯥꯗ ꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯄꯥꯏꯁꯤꯜꯂꯨ ꯏꯃꯥ꯫ ꯏꯕꯦꯝꯃꯗꯤ? ꯒꯦꯟꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯉꯛꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯒꯦꯟꯅ, ꯏꯃꯥ, ꯗꯣꯟꯒ ꯄꯨꯟꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯥꯒꯤ ꯐꯥꯝꯗ ꯅꯍꯥꯟꯗꯒꯤ ꯂꯩꯔꯨꯕꯗꯨꯅꯤ, ꯑꯗꯨꯒꯤ ꯗꯣꯟꯅ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕꯅ ꯄꯤꯔꯛꯄꯅꯤ꯫ ꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥ, ꯍꯣꯠꯅꯕꯅꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯕꯒꯤ ꯄꯥꯝꯕꯩ ꯃꯌꯥꯝ ꯂꯩ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯅꯣꯡꯃ ꯗꯣꯟꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯌꯨꯉꯥꯎꯕ ꯑꯃꯒꯨꯝ ꯌꯥꯝꯅ ꯅꯦꯝꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯊꯤꯅ ꯉꯥꯡꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯣꯟꯕꯨ ꯇꯥꯃꯣꯅ ꯃꯁꯛ ꯈꯪꯕꯤꯗꯕꯗꯨ ꯀꯨꯏꯔꯔꯣꯏ ꯃꯥꯕꯨ ꯈꯪꯂꯛꯀꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯟ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯟꯒꯤ ꯐꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯆꯟꯕꯨ ꯍꯧꯗꯣꯛꯂꯦ꯫ ꯏꯕꯦꯝꯃ, ꯏꯕꯦꯝꯃꯧ, ꯇꯨꯝꯂꯕꯣ? ꯁꯦ, ꯍꯧꯒꯠꯂꯣꯃꯤ꯫ ꯀꯥꯡꯈꯟ ꯍꯥꯏꯗꯣꯛꯇꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯀꯩꯕꯣ? ꯀꯩ ꯍꯥꯏꯕ? ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯌꯦꯡꯊꯣꯔꯛꯄꯗ ꯃꯕꯨꯡ ꯑꯣꯏꯔꯝꯕꯗꯨꯗ ꯆꯥꯅꯤꯡ ꯇꯥꯊꯣꯛꯏ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯏꯄꯥꯍꯦ, ꯄꯥꯈꯠꯂꯨꯔꯦ꯫ ꯀꯩꯒꯤꯅꯣ ꯇꯌꯥꯏ? ꯒꯦꯟꯅ, ꯇꯌꯥꯏꯒꯤ ꯄꯩꯁꯥ ꯐꯪꯂꯤ꯫ ꯁꯤꯅ ꯏꯆꯟꯒꯤꯗꯤ꯫ ꯅꯉꯣꯟꯗꯒꯤ ꯍꯦꯛ ꯍꯦꯛ ꯇꯌꯥꯏꯅ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯅꯤ꯫ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ, ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯇꯌꯥꯏꯅ ꯅꯪꯒꯤ ꯇꯧꯕꯤꯒꯗꯣꯏꯁꯤ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯒꯦꯟꯅ 500 ꯆꯞꯄꯤ ꯅꯣꯠ 2 ꯄꯤꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯤꯅ ꯅꯪꯒꯤ ꯍꯌꯦꯡ ꯄꯥꯝꯖꯕ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯑꯃ ꯂꯩꯖꯔꯨꯔꯣ꯫ ꯐꯔꯦ, ꯇꯨꯝꯖꯔꯣꯀꯣ꯫ ꯇꯨꯝꯃꯨ, ꯇꯨꯝꯃꯨ꯫ ꯒꯦꯟꯒꯤ ꯃꯃꯥ ꯃꯨꯈꯤ ꯃꯆꯥꯅ ꯄꯤꯔꯝꯕ ꯄꯩꯁꯥꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯣꯡꯃꯇꯁꯨ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯕꯤꯗꯕ ꯏꯆꯥꯁꯤꯅ ꯉꯁꯤꯗꯤ ꯃꯄꯥꯡꯒꯜꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯐꯪꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ
ꯄꯩꯁꯥ ꯄꯤꯁꯤꯜꯂꯔꯤꯕꯅꯤꯅꯦ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟꯕꯨ ꯇꯥꯏꯅꯔꯨꯐꯝ ꯈꯪꯗꯅ ꯋꯥꯔꯧꯖꯔꯛꯏ ꯃꯥꯇꯕꯨ ꯃꯤ ꯑꯣꯏꯔꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯦ ꯃꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯣꯏꯗꯅ ꯌꯦꯡꯁꯤꯜꯂꯛꯀꯅꯤ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗꯨꯒꯤ ꯇꯥꯌꯣꯟꯅꯔꯕꯗ ꯊꯃꯣꯏꯁꯤꯅ ꯀꯌꯥꯗ ꯀꯥꯏꯈꯤꯕꯅꯣ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯟꯖꯗꯨꯅ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯋꯥꯠꯄ ꯃꯦꯟꯖꯔꯝꯕꯗꯨꯁꯨ ꯃꯧꯅ ꯃꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯅꯆꯥꯅꯨꯄꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯗꯥꯏꯇꯗꯤ ꯃꯣꯏ ꯇꯥꯃꯣꯅ ꯄꯨꯖꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯕꯖꯥꯔ ꯆꯠꯄꯗꯨꯁꯨ ꯊꯤꯡꯈꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯐꯔꯕꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯏꯆꯥꯅꯨꯄꯥꯕꯨꯗꯤ ꯃꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯆꯪꯕ ꯈꯔꯆ ꯄꯨꯝꯕ ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯃꯈꯣꯏꯅ ꯂꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯄꯤꯗꯦ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯇꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯔꯤꯕꯅꯤ ꯑꯩꯕꯨ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯀꯗ꯭ꯔꯥ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯂꯒ ꯀꯔꯝꯅ ꯇꯨꯝꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯦ ꯅꯣꯡꯉꯥꯜꯂꯕꯗꯨꯗ ꯒꯦꯟꯁꯨ ꯍꯧꯒꯠꯂꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯦꯡꯗꯣꯛꯏ ꯑꯁꯨꯛ ꯃꯣꯟꯅ ꯊꯝꯂꯤꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯕꯨ ꯎꯔꯒ ꯏꯀꯥꯏꯗꯕ ꯖꯥꯠꯂ ꯑꯩꯈꯣꯏ ꯑꯇꯩ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯇꯝꯃꯁꯨ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯇꯧꯗꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯟꯖꯥꯗꯨꯗ ꯗꯣꯟꯒꯤ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯇꯟꯖꯥꯗꯨꯗ ꯏꯕꯣꯍꯟ ꯊꯣꯔꯛꯏ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯗꯣꯟꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯆꯤꯟꯖꯤꯜꯂꯛꯏ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒꯦꯟ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯦꯞꯇꯅ ꯈꯨꯝꯂꯛꯏ ꯃꯥꯒ ꯀꯣꯏꯅꯖꯕ ꯅꯨꯄꯤꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯗꯦꯕꯥꯅ ꯂꯝꯕꯤꯗ ꯊꯠꯂꯒ ꯐꯥꯕꯩ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯗ ꯅꯥꯟꯊꯣꯛꯂꯒ ꯃꯔꯨꯞ ꯗꯣꯜꯍꯣꯏ ꯇꯝꯅ ꯗꯥꯏꯔꯦꯛ ꯆꯦꯜꯂꯛꯄꯅꯦ ꯑꯗꯨꯒꯁꯨ ꯃꯔꯤ ꯂꯩꯅꯔꯤꯅꯦ ꯗꯦꯕꯥꯟ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯗꯣ ꯏꯕꯣꯍꯟꯅ ꯅꯨꯄꯤꯗꯣ ꯁꯣꯅꯣ ꯆꯨꯔꯝꯅꯤ ꯗꯦꯕꯥꯟ ꯄꯥꯝꯗꯤꯗꯣ ꯐꯅ ꯄꯩꯁꯥ ꯄꯥꯏꯔꯁꯨ ꯑꯗꯨꯗ ꯂꯩꯕꯒ ꯗꯦꯕꯥꯟꯗ ꯂꯩꯕꯒꯗꯤ ꯊꯤꯅ ꯈꯦꯠꯅꯅꯤꯅꯦ ꯈꯪꯖꯗ꯭ꯔꯤꯗꯣ ꯒꯦꯟ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛꯇꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯊꯧꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯏꯕꯣꯍꯟ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯗꯨꯕꯨ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯕꯖꯥꯠꯂꯣ ꯃꯣꯏꯗꯨꯕꯨ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯒꯦꯟ ꯃꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯒ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯀꯥꯏꯅ ꯍꯩꯄꯥ ꯁꯥꯔꯨꯅꯨꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯋꯥꯔꯛꯄꯤꯅꯕ ꯌꯥꯝ ꯂꯩꯔꯕꯅꯤ ꯖꯤꯟ ꯌꯧꯖꯅꯤ ꯑꯩꯔꯥ ꯗꯥꯏ ꯂꯩꯇꯦ ꯑꯗꯨꯗ ꯅꯪ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯎꯀꯤꯜ ꯅꯦꯛꯊꯣꯛ ꯅꯦꯛꯁꯤꯟ ꯇꯧꯕꯒ ꯃꯗꯨ ꯑꯩ ꯉꯝꯃꯣꯏꯀꯣ ꯒꯦꯟ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯈꯥꯡꯖꯤꯜꯂꯤ ꯃꯔꯝꯗꯤ ꯃꯥꯗꯤ ꯃꯤꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯟꯅꯕ ꯍꯩꯇꯦ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯒꯜꯂꯤ ꯃꯇꯩ ꯃꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯕꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯦ ꯒꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯃꯨꯈꯤꯁꯨ ꯃꯆꯥ ꯏꯕꯣꯍꯟꯅ ꯉꯥꯡꯂꯤꯕꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯗꯨꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯔꯛꯄꯅꯤ ꯒꯦꯟꯒ ꯊꯦꯡꯅꯔꯕꯗꯨꯗ ꯅꯦ ꯈꯔ ꯇꯥꯖꯩ ꯒꯦꯟ ꯃꯃꯥꯅ ꯁꯪꯒꯣꯝ ꯄꯥꯏꯗꯨꯅ ꯊꯣꯔꯛꯄꯗꯨꯗ ꯃꯊꯟꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯏꯃꯥꯒꯤꯗꯤ ꯄꯤꯕꯤꯔꯝꯗ꯭ꯔꯕꯣꯏꯔꯦ ꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯣ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯆꯟꯕꯨ ꯂꯥꯞꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯇꯥꯗ꯭ꯔꯣ ꯏꯕꯦꯝꯃ
ꯃꯕꯨꯡꯅ ꯁꯥꯎꯕ ꯃꯥꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄ꯭ꯔꯤꯌꯥ ꯇꯐꯤꯡ ꯆꯪꯂꯛꯇꯨꯅ ꯍꯪꯂꯩ꯫ ꯇꯌꯥꯏ, ꯀꯔꯤꯒꯤꯅꯣ ꯑꯔꯥꯛ ꯑꯈꯪꯅꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯃꯆꯟꯅ ꯃꯅꯥꯛꯇ ꯌꯧꯔꯛꯂꯕꯗꯨꯗ ꯒꯦꯟꯅ ꯇꯞꯊꯔꯛꯏ꯫ ꯏꯃꯥꯁꯦ ꯑꯌꯨꯛꯇ ꯀꯔꯤꯃꯠꯇ ꯄꯤꯖ ꯄꯤꯊꯛꯇ꯭ꯔꯕꯣ? ꯏꯇꯩꯃꯒ ꯇꯥꯃꯣꯒꯅ? ꯄ꯭ꯔꯤꯌꯥꯅ ꯄꯤꯖꯗꯤꯌꯦ ꯇꯌꯥꯏ, ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯇꯌꯥꯏꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯈꯪꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯎꯏ꯫ ꯃꯆꯟꯅ ꯃꯈꯣꯟ ꯅꯤꯛꯂꯞ ꯇꯧꯅ ꯅꯣꯡꯃ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯆꯟꯅꯨꯄꯤꯅ ꯌꯥꯝꯅ ꯃꯊꯃꯣꯏ ꯀꯥꯏꯖꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯣꯡꯃ ꯌꯥꯝꯅ ꯀꯨꯏꯕꯗꯤ ꯅꯠꯇ꯭ꯔꯤ ꯇꯌꯥꯏ, ꯅꯣꯡꯃ ꯌꯥꯝꯅ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯗꯣ ꯂꯩꯍꯧꯅ ꯐꯤ ꯁꯥꯕ ꯃꯈꯩ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯅꯤ꯫ ꯑꯩꯅ ꯐꯥꯔꯃꯥꯁꯤꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯩꯔꯨꯔꯒ ꯄꯤꯖꯕꯗꯒꯤ ꯈꯔ ꯐꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯣ ꯆꯥꯛꯀ ꯆꯥꯗꯅ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯇꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯩ, ꯆꯥ ꯈꯔ ꯂꯣꯜꯂꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯆꯥꯛꯁꯪꯗ ꯆꯥ ꯂꯣꯟꯅꯕ ꯆꯪꯂꯨꯕꯅꯤ꯫ ꯏꯅꯝꯃꯅ ꯁꯪꯒꯣꯝ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯅꯝꯃꯅ ꯂꯣꯜꯂꯝꯂꯕꯅꯤꯅ ꯏꯅꯝꯃꯒꯤꯗꯨꯗꯒꯤ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯏꯃꯥꯒꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ, ꯏꯅꯝꯃꯅ ꯇꯥꯞ ꯂꯥꯛꯇꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯁꯤꯗꯤ ꯅꯣꯏ ꯇꯥꯃꯣ ꯆꯧꯒꯤꯅꯤ, ꯁꯪꯒꯣꯝꯅꯤ, ꯆꯥ ꯅꯠꯇꯦ ꯍꯥꯏꯔꯛꯏ꯫ ꯆꯥ ꯊꯛꯅꯤꯡꯉꯤ ꯍꯥꯏꯔꯗꯤ ꯈꯔ ꯀꯣꯛ ꯂꯣꯟꯕꯤꯌꯨ ꯌꯥꯗ꯭ꯔꯥ? ꯆꯥ ꯆꯤꯅꯤ ꯂꯩ ꯂꯩꯇꯦ ꯈꯪꯗꯦ꯫ ꯑꯁꯤꯃ ꯍꯥꯏꯔꯝꯂꯒ ꯏꯅꯝꯃꯗꯣ ꯐꯠ ꯊꯣꯛꯈꯤꯌꯦ ꯇꯌꯥꯏ꯫ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥ ꯌꯥꯝ ꯊꯣꯛꯏ, ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯌꯥꯎꯏ꯫ ꯏꯅꯝꯃꯒꯤ ꯋꯥꯍꯩꯁꯤꯡꯗ ꯀꯞꯄꯁꯨ ꯀꯌꯥꯅꯤ ꯇꯝꯕ ꯌꯥꯏ, ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯌꯥꯅꯤ꯫ ꯏꯅꯝꯃꯁꯦ ꯃꯤꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ, ꯏꯁꯧ ꯌꯥꯝ ꯂꯥꯡꯏ꯫ ꯇꯌꯥꯏꯕꯨꯁꯨ ꯇꯠꯇꯅ ꯑꯗꯨꯝ ꯉꯥꯡꯏ꯫ ꯅꯪ ꯉꯥꯡꯕꯗ ꯗꯥꯗꯣꯟꯕꯨꯁꯨ ꯑꯗꯨꯝ ꯄꯛꯏ꯫ ꯅꯪꯁꯦ ꯃꯥꯒꯤ ꯃꯤꯅꯥꯏꯅꯤ ꯀꯥꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯉꯥꯡꯏ꯫ ꯒꯦꯟ ꯃꯆꯟꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯒꯦꯟ ꯃꯄꯨꯛꯅꯤꯡꯗ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯈ꯭ꯔꯦ꯫ ꯒꯦꯟꯅ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ꯫ ꯇꯥꯆꯧꯁꯦ ꯏꯇꯩꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯅꯤꯡꯉꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯊꯧꯁꯥꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪ ꯑꯩ ꯊꯧꯁꯥꯗꯕꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯥꯕꯨ ꯊꯧꯁꯥ ꯋꯥꯁꯥꯔꯛꯇꯕꯁꯤꯗꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯄꯥꯟꯗ ꯇꯥꯆꯧ ꯁꯪꯒꯣꯝ ꯊꯛꯎꯏ, ꯏꯃꯥꯒꯤꯁꯨ ꯄꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯏꯃꯥꯗꯤ ꯊꯛꯂꯝꯗ꯭ꯔꯦ꯫ ꯅꯪꯅ ꯏꯃꯥꯗ ꯇꯥꯆꯧꯁꯦ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯁꯦꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯏꯃꯥ ꯅꯣꯏ ꯑꯅꯤꯕꯨ ꯋꯥꯍꯜꯂꯨ, ꯍꯤꯔꯝꯁꯤꯗ ꯑꯩꯗꯤ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯇꯌꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥ ꯀꯨꯏꯅ ꯎꯝꯆꯥꯡꯅꯗꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ ꯈꯟꯕꯒꯤꯔꯥ ꯈꯪꯉꯝꯗꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯇꯌꯥꯏꯁꯦ ꯏꯉꯥꯎ ꯉꯥꯎꯖꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯄꯪꯅꯨꯡꯇ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯂꯩꯕ꯭ꯔꯥ ꯈꯜꯂꯨꯕ, ꯃꯗꯨ ꯑꯣꯏꯔꯝꯗꯕꯗꯨꯗ ꯃꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯖꯕꯅ ꯊꯜꯂꯛꯏ꯫ ꯊꯃꯣꯏꯅꯨꯡꯗ ꯏꯍꯧꯔꯛꯂꯤꯕ ꯄꯦꯟꯖꯕꯒꯤ ꯏꯊꯛꯇꯣ ꯐꯥꯖꯤꯟꯖꯔꯒ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯌꯥꯏ, ꯑꯩ ꯍꯥꯏꯒꯦ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯇꯌꯥꯏ ꯂꯩꯕꯒꯤ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ꯫ ꯒꯦꯟ ꯃꯆꯟꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯏꯃꯥꯅ ꯈꯠꯅ ꯂꯥꯎꯅꯕ ꯊꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯗ ꯇꯥꯆꯧꯕꯨ ꯈꯥꯏꯗꯣꯛꯅꯕ ꯇꯧꯍꯜꯂꯨ꯫ ꯃꯣꯏꯅ ꯆꯩꯔꯛ ꯉꯥꯡꯂꯛꯄ ꯄꯨꯝꯅꯃꯛꯇꯣ ꯈꯨꯝꯒꯅꯨ꯫ ꯇꯌꯥꯏ ꯂꯩꯇ꯭ꯔꯗꯤ ꯈꯠꯅꯒꯅꯨ꯫ ꯗꯣꯟꯕꯥꯏꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ, ꯑꯩ ꯂꯩꯇ꯭ꯔꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯂꯅꯤ꯫ ꯇꯌꯥꯏ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯒꯦꯟ ꯊꯣꯛꯈꯤ꯫